Imungi laita laira na maram oraga kidney animak fail oiraba chahi tarahumdoi da ngariba mahairoi nupa macha ama layang biba ngamdana leiri mahaki punsina hingningbagi wakhalonda kaidongai anaba faraktuna mamanaba singi marakta tinba ngamgadage khanbada awaba maicha kaya khangli hiramasigi matangda impact news ki reporter RC mangangcha amadi camera person L kabidagi akhanaba paudam ama Machabu asoy angam yaudana nungaina lehaningdaba karamba mama mapabu taibang pan asida leiramkhigedagi adubu ningbana ama laibakta tamlambana ama haibadu kanagumba mama mapa oibasingi mapamda thokdaba nate macha kharana mayai kaba chinjaki ipakta punsi lomkiba kanagumbana khangu thaki oiba laibak thiba thodokta aduga kanagumbana taibang semba mapugi nongdam khona mapokte lu haina tambirakpa asina maram oiraga mama mapa oiba kayadi machagi wakhalda punsida awamaicha khangnari masimakni siba changbagi langdaida phamungda yataduna leiriba pikliba chahi taraga humdoi khaktamak ngairiba Clinton gi apokpa amadi apokpina ngasi mak mama mapa ama oina thengnariba punsigi awaba potlum Clinton Imphal East ki Thongju Assembly Constituency na koliba Basikong Kongba Irong Ward number 2 dagi Waikhom Joy Chandra amadi Waikhom Ongbi Sangita gi amatangairaba machanupani hauzik Kanchipur da laiba Kanchi Academy da class 8 tamliba mahairoini mathakta machi amaga loinana mama mapagi mafamda nauthi sajaduna nungaina leijaramba adubu khanghaudana nongdambagi nongdam khona khudol oina piraktuna ngasidi pikliba Clinton kidney animak fail oiduna hingba natraga sibagi lanfamda lanthengnari haukiba April 28 da khanghaudana Clinton nahi taraki lepa laitana nahi tarakpataki Rims Hospital da pukhatuna laikatnaraba matung doctor na kidney animak fail oire haiba khangalakibani aigi saji kidney ji fail oire na harakpasita animak sumaina soe na harakpasita aina leiriba phibam jiga tauraiba phibam jiga ai karamna aigi saji kandoino khallubada ahin kaya ali numit ka anga sibo ai tumbam jabum khangdana anga opagi pangkak oina hosibo hingli Nupa macha asigi apokpa Joy Chandra machana tamliba school mapugi asanba ben thawbani apokpina fisa lonsa tawduna imungi chakum maimuttanaba hotnaribani asigumba tanja asida machagi kidney animak fail oiraktuna nongmagi fivam soksilakpa amadi imungi laita lairana henjilakpana machagi maithong yengzaduna lotna kapchaba natana selyam puthoktuna layengba ngamdana lairi migi senbu singadra natragana aigi isagi thawaibu kangadra khanbada ahin kaya tumba chaba changna ai lantheng najari bani hojik aduna ai kari tawgadabno haiba isu haibam khangdi ai iyambagi da saidanga ga leijabani aigi yumbam di lei adubu ai yum saba hojik fawba ngamdri aduga sarkar gi maikai dagi su kari gumba akhoigi yumsalon kari kara ai benefit amatta phangi basu leiti Doctor gi wahai aduna machaga punsi senaba taravara khalubada angawba oihi machagi punsi kandaba yade khanduna mingondagi ahum kabida lupa lakh ahum rom pusiluba senfam amadi kairoi laikai amadi khangna chanaba singna pirakpa lupa lakh anirom gi matengna Caesar Hospital amadi Guwahati da fawba puduna layengba hauki adubu seltum gi awaba lakpana yumda machabu phamsena duna lairi aigi phimjina hojik aigi saje kanba ngamgani habasu thasab leite hauji aigi purikhaukta yauriba lupa chamni chaunga aigi isagi punsibu kanba ngamgadra haibasini aigi wangna achau malu ai bomakta nungsibiyo haidana ai mihapna noluksari mating di panghaningeba mayam ama ado akoina karimta khangdaba haitabani sum haibam to kanada hairaga kamai tawdina haibaduma khangdaba haidare mating di panghaninge isaji kanbada kidney transplant tawban natana machagi punsi kanba ngamloidabagi fibam lakpana haujiksu Clinton gi apokpina kari upai tawraga kanagi mateng lauraga machabu layengani khanbada wakhal thoktana leiri asigumba fibam asigi marakta mingondagi pusiluba senfam piraknaba thawjilakpagi maishana machaga punna sikrasira haibagi wakhal fawfa khanduna leiri mana tangai phadana sindaba yadre haragadi aigi ngondagi lawthoga pithoga isaje kandaba yade haiba si baudi lei sen thumgidi upai leti su banomba natana kasu kanam de mateng du lawningai kasu ina jo hanjan kasu pangpiroi ko paisa jo leita mingondai pusanba mayam jiga don thawjal lakta bu yaudaba nati thawreba nga gidi aigi budi awaba nanghangraga ju moigi dum tana de yan thawreba mayam ma
ꯑꯗꯨꯒꯤꯁꯨ ꯈꯟ ꯏꯆꯥꯁꯤꯒꯤꯁꯨ ꯃꯥꯅ ꯆꯥꯔꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔꯁꯤ ꯆꯥꯔꯒ ꯊꯨꯅ ꯐꯈ꯭ꯔꯗꯤꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯟꯕ ꯑꯗꯣ ꯐꯕꯒꯤ ꯃꯍꯨꯠꯇ ꯁꯨꯝ ꯍꯦꯟꯖꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯑꯦꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯁꯦꯟꯁꯨ ꯊꯣꯛꯇꯦ ꯁꯨꯔꯒ ꯆꯥꯏ ꯁꯨꯗ꯭ꯔꯒ ꯇꯣꯛꯄꯅꯦꯕ ꯄꯥꯕꯨꯡ ꯄꯤꯔꯦꯅ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯁꯤꯗ ꯃꯇꯦꯡ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯏꯆꯥꯕꯨ ꯀꯟꯕꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯛ ꯆꯈꯣꯝ 3 ꯁꯨꯅ ꯆꯥꯅꯕ ꯍꯣꯠꯅꯕꯅ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯣꯏꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃꯗꯤ ꯂꯥꯏ ꯌꯦꯛꯄ ꯄꯥꯝꯖꯕ ꯀ꯭ꯂꯤꯟꯇꯟ ꯉꯁꯤꯗꯤ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯆꯦꯕꯥꯡꯗ ꯋꯥꯍꯩ ꯄꯔꯦꯡ 2 ꯁꯨꯅ ꯏꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯍꯥꯛ ꯃꯤꯔꯛ ꯇꯤꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤꯗꯕꯨ ꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯊꯥꯡꯅ 100ꯂꯛ ꯌꯥꯜꯂꯕꯁꯨ ꯌꯥꯟꯖꯧ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯥꯞꯅꯤꯡꯕ ꯍꯤꯗꯥꯛ ꯀꯥꯞꯄꯤꯌꯨ ꯑꯌꯣ ꯍꯥꯏꯕ ꯋꯥꯍꯩꯗꯗꯤ ꯍꯥꯏꯈ꯭ꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯐꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯃꯥꯌꯣꯛꯅꯔꯤ ꯑꯩ ꯑꯅꯥꯕꯁꯦ ꯐꯅꯤ ꯍꯥꯏꯔꯤ ꯀꯥꯞꯅꯤꯡꯕ ꯍꯤꯗꯥꯛ ꯀꯥꯞꯄꯗ ꯑꯩ ꯑꯌꯣ ꯍꯥꯏꯔꯣꯏ ꯎꯕꯨꯕꯤꯔꯦꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯏꯃꯥꯟꯅꯕ ꯃꯔꯛ ꯇꯤꯜꯂꯒ ꯁ꯭ꯀꯨꯜ ꯌꯥꯝ ꯀꯥꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ 2 ꯑꯁꯤꯅ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯂꯥꯌꯦꯡꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯔꯣꯟꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯆꯥꯛꯈꯨꯝ ꯃꯤꯔꯥꯡ ꯊꯨꯔꯤꯕ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯃꯁꯨꯡ ꯃꯆꯥ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯄꯨꯟꯁꯤꯜꯂꯨꯕ ꯁꯦꯜ ꯁꯤꯡꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯂꯨꯝꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯑꯋꯥ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯂꯦꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯐꯒꯠꯂꯛꯄ ꯊꯣꯛꯂꯕꯗꯤ ꯉꯁꯤꯃꯛ ꯃꯍꯥꯛꯅ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯗꯣꯛꯇꯔ ꯁꯣꯏꯗꯅ ꯇꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯨ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯐꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯑꯦꯜ ꯀꯕꯤꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ RC ꯃꯉꯥꯡꯆꯥ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯕꯥꯁꯤꯈꯣꯡ ꯀꯣꯡꯕ ꯏꯔꯣꯡ